ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯁꯤꯅꯤꯗ ꯀꯨꯀꯤꯒꯤ ꯂꯩꯔꯤꯕ MLA ꯇꯔꯥꯁꯤꯅ ꯌꯥꯝꯅ ꯒꯠꯁ ꯂꯩꯔꯒ ꯑꯣꯏꯔꯒꯗꯤ ꯃꯣꯏꯁꯦ ꯌꯥꯝ ꯒꯠꯁ ꯂꯩꯕ ꯌꯥꯝꯅ ꯅꯤꯌꯣꯝ ꯆꯨꯝꯕ ꯃꯣꯏ ꯃꯛꯁꯤꯗꯁꯨ ꯌꯥꯝꯅ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔ ꯃꯌꯥꯝ ꯑꯣꯏꯔꯝꯕ ꯉꯁꯥꯏꯒꯤ ꯏꯟꯇꯦꯂꯦꯛ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯋꯦꯜ ꯄꯔꯐꯦꯛ ꯑꯣꯏꯕ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯃꯣꯏꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯗꯅ ꯃꯣꯏꯁꯦ ꯌꯥꯝ ꯒꯠꯁ ꯂꯩꯕ ꯇꯁꯦꯡꯅ ꯃꯣꯏꯁꯤ ꯀꯨꯀꯤꯁꯤ ꯋꯤ ꯑꯥꯔ ꯐ꯭ꯔꯣꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯅꯤ ꯏꯟꯗꯤꯖꯤꯅꯁꯅꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯤ ꯂꯩꯖꯩ ꯍꯥꯏꯕꯒꯤ ꯃꯣꯏꯒꯤ ꯌꯥꯝ ꯒꯠꯁ ꯂꯩꯕ ꯃꯣꯏꯒꯤ ꯂꯩꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯍꯥꯏꯅ ꯇꯦꯕꯜ ꯊꯝꯕꯤꯔꯣꯕ ꯃꯣꯏꯒꯤ ꯂꯣꯟ ꯃꯌꯦꯛ ꯂꯩꯕ꯭ꯔꯥ ꯊꯝꯕꯤꯔꯣ ꯃꯣꯏ ꯂꯣꯟ ꯊꯝꯕꯤꯔꯣ ꯑꯗꯒꯤ ꯃꯣꯏꯁꯦ ꯀꯥꯏ ꯂꯥꯛꯄ꯭ꯔꯣ ꯊꯝꯕꯤꯔꯣ 19 ꯀꯥꯏ ꯂꯥꯛꯄ꯭ꯔꯣ ꯍꯤꯁꯇ꯭ꯔꯤꯗꯨ ꯄꯨꯊꯣꯛ ꯂꯩꯅꯔꯁꯦꯕ ꯄꯪꯉꯥꯡ ꯉꯥꯡꯅꯕꯗꯤ ꯌꯥꯔꯣꯏꯕ ꯁꯤꯗ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨ ꯈꯪꯗꯅ ꯃꯣꯏꯅ ꯉꯁꯥꯏꯒꯤ ꯃꯔꯛꯇ ꯃꯣꯏꯅ ꯍꯤꯁꯇ꯭ꯔꯤ ꯈꯔ ꯁꯦꯝꯖꯤꯜꯂꯀꯥꯟꯗ ꯄꯪꯇꯧ ꯇꯧꯕ ꯌꯥꯅꯤ ꯇꯧꯕꯗꯨꯗꯤ ꯇꯨ ꯃꯆ ꯃꯁꯤꯗꯤ ꯌꯥꯝ ꯐꯠꯇ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯦꯟꯇꯔꯅꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯁꯦꯟꯇꯔ ꯇꯧꯕꯒꯤꯕꯨꯗꯤ ꯃꯁꯤ ꯄꯣꯂꯤꯁꯤꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯈꯣꯏ ꯇꯠꯇꯅꯁꯨ ꯍꯥꯏꯖꯔꯦꯀꯣ ꯁꯦꯟꯇꯔꯅ ꯀꯨꯀꯤ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯀꯩꯗꯧꯒꯦꯕ ꯃꯣꯏꯁꯦ ꯌꯨꯖ ꯑꯦꯟ ꯑꯦꯕ꯭ꯌꯨꯁꯅꯤ ꯃꯣꯏ ꯇꯧꯗꯣꯏꯁꯤꯀꯣ ꯍꯌꯦꯡꯁꯤ ꯇꯉꯥꯏ ꯐꯗ꯭ꯔꯒ ꯃꯣꯏꯁꯦ ꯌꯥꯗꯦ ꯌꯥꯛꯇ꯭ꯔꯀꯥꯟꯗ ꯃꯣꯏꯁꯦ ꯌꯨꯖ ꯑꯦꯟ ꯊ꯭ꯔꯣꯅꯦ ꯇꯧꯗꯣꯏꯁꯤ ꯑꯃꯨꯛ ꯂꯪꯊꯣꯛꯄꯤꯗꯣꯏꯁꯤ ꯃꯣꯏ ꯈꯪꯒꯗꯧꯕꯅꯤ ꯃꯣꯏꯅ ꯍꯧꯖꯤꯛ ꯁꯦꯟꯇꯔꯅ ꯇꯧꯔꯤ ꯊꯕꯛꯁꯤꯗꯤ ꯃꯣꯏꯁꯤ ꯌꯨꯖ ꯑꯦꯟ ꯑꯦꯕ꯭ꯌꯨꯁꯅꯤ ꯍꯥꯏꯗꯤ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯁꯤꯖꯤꯟꯅꯕꯤꯔꯤꯅꯤ ꯃꯣꯏꯁꯤꯀꯣ ꯃꯣꯏ ꯈꯪꯒꯗꯧꯕꯅꯦꯕ ꯁꯦꯟꯇꯔꯅꯁꯨ ꯃꯁꯤ ꯈꯪꯒꯗꯧꯕꯁꯦ ꯇꯥꯜꯂꯤꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯦ MLA ꯇꯔꯥꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯦ ꯃꯣꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯁꯦꯟꯇꯔꯅꯁꯨ ꯃꯇꯨꯡ ꯃꯨꯟꯅ ꯌꯦꯡꯒꯗꯧꯕꯅꯦꯕ ꯍꯥꯏꯗꯤ ꯊꯣꯛꯂꯛꯑꯣꯅ ꯃꯣꯏꯅ ꯏꯪꯂꯤꯁ ꯈꯔ ꯉꯥꯡꯉꯒ ꯍꯤꯟꯗꯤ ꯈꯔ ꯉꯥꯡꯉꯒ ꯄꯤꯄ ꯉꯥꯡꯉꯒ ꯃꯣꯏ ꯀꯩꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕꯅꯤ ꯃꯣꯏ ꯑꯗꯨꯅꯤ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯕ ꯄꯣꯠꯇꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯂꯩꯖꯔꯤꯕ ꯆꯍꯤ 4,500ꯒꯤ ꯄꯨꯋꯥꯔꯤ ꯂꯩꯗꯅ ꯏꯟꯗꯤꯌꯥꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯕ ꯐꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯅ ꯍꯥꯟꯅ ꯐꯪꯉꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯂꯣꯠꯄ ꯌꯥꯗꯕ ꯄꯣꯠ ꯑꯃꯅꯤ ꯍꯤꯁꯇ꯭ꯔꯤ ꯂꯩꯖꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯃꯔꯁ ꯇꯧꯕꯁꯦ ꯃꯁꯤ ꯅꯝꯐꯨ ꯁꯥꯐꯨ ꯇꯧꯈꯤꯕꯅꯦꯅ ꯉꯁꯤ ꯑꯩꯈꯣꯏ ꯉꯥꯡꯅꯔꯤꯕꯅꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯕꯨ ꯇꯤꯟꯈ꯭ꯔꯦ ꯐꯔꯦ ꯇꯤꯟꯈ꯭ꯔꯕꯁꯤꯐꯥꯎꯗ ꯏꯟꯗꯤꯌꯥꯅ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯁꯤ ꯏꯟꯗꯤꯌꯥꯗ ꯃꯔꯁ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯇꯉꯥꯏ ꯐꯗꯅ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯤꯒꯤ ꯑꯣꯏꯕ ꯄꯤꯐꯝ ꯊꯣꯛꯄ ꯆꯥꯛꯊꯨꯡ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯑꯣꯅꯔ ꯃꯥꯒꯤ ꯄꯤꯐꯝ ꯊꯣꯛꯄ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛꯁꯦ ꯄꯤꯒꯅꯤ ꯍꯥꯏꯕꯁꯤ ꯃꯇꯝꯗ ꯌꯥꯅꯈꯤꯕꯁꯨ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨ ꯇꯥꯔꯒꯗꯤ ꯃꯇꯝꯗꯨꯗ ꯄꯤꯈꯤꯕ ꯃꯥꯒꯤ ꯌꯥꯅꯈꯤꯕ ꯄꯣꯠꯁꯛꯁꯤꯡꯗꯣ ꯉꯁꯤ ꯏꯟꯗꯤꯌꯥ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔꯁꯦ ꯂꯥꯛꯏꯕ ꯌꯨꯠꯁ ꯃꯌꯥꯝꯒꯤ ꯍꯧꯔꯛꯏꯕ ꯃꯥꯒꯤ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔ ꯃꯌꯥꯝ ꯁꯦꯝꯕ ꯃꯌꯥꯝ ꯍꯧꯔꯛꯏꯕ ꯑꯗꯩ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯆꯥꯎꯈꯠꯄꯒꯤ ꯃꯇꯥꯡꯗ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯄ꯭ꯔꯤꯊꯤꯕꯤꯗ ꯑꯃꯨꯛꯇ ꯐꯪꯗꯕ ꯁꯥ ꯃꯈꯜ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯅꯦꯕ ꯁꯉꯥꯏ ꯍꯥꯏꯕ ꯁꯥꯁꯤ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯐꯪꯉꯤꯅꯦꯕꯀꯣ ꯑꯇꯥꯡ ꯄꯣꯠ ꯍꯥꯏꯇꯥꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯏꯟꯗ ꯍꯥꯏꯔꯣ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯃꯃꯥꯏ ꯑꯣꯏꯔꯤꯁꯦ ꯏꯟꯗꯤꯌꯥꯅ ꯉꯁꯤ ꯃꯃꯥꯏ ꯑꯣꯏꯔꯤꯕ ꯃꯇꯝꯁꯦ ꯁꯥꯟꯅ ꯈꯣꯠꯅꯕꯗ ꯉꯁꯤ ꯏꯟꯗꯤꯌꯥꯅ ꯃꯃꯥꯏ ꯑꯣꯏꯔꯤꯁꯦ ꯄꯥꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯑꯄꯤꯛꯄ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯖꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯩ ꯍꯧꯔꯛꯏꯕ ꯁꯥꯟꯅꯔꯣꯏ ꯃꯌꯥꯝꯁꯤꯡꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯁꯌꯦꯡ ꯃꯤꯁꯦꯡ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯁꯌꯦꯡ ꯑꯃꯗꯤ ꯑꯣꯏꯔꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤಗೂ ꯌꯦꯡꯕꯤꯒꯗꯧꯕꯅꯦꯕ ꯁ꯭ꯄꯣꯔꯠꯁꯀꯤ ꯂꯥꯏꯟꯗ ꯍꯥꯏꯔꯣ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯍꯤꯔꯝ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔꯒꯤ ꯂꯥꯏꯟꯗ ꯍꯥꯏꯔꯣ ꯑꯗꯒꯤ ꯍꯤꯁꯇ꯭ꯔꯤꯒꯤ ꯂꯥꯏꯟꯗ ꯍꯥꯏꯔꯣ ꯂꯩꯅꯔꯕ ꯃꯇꯝꯗ ꯁ꯭ꯇꯦꯠꯁꯤ ꯀꯟꯇ꯭ꯔꯤꯁꯤꯡꯅ ꯄꯨꯈꯠꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯁꯦ ꯑꯗꯨꯝ ꯌꯥꯎꯔꯆꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯤꯕꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯟ ꯃꯌꯦꯛꯁꯤ ꯑꯩꯈꯣꯏ 9 ꯁꯨꯕ ꯁꯦꯗꯨꯜꯗ ꯆꯜꯍꯜꯂꯦ ꯁꯦꯟꯌꯦꯛꯇꯐꯥꯎꯗ ꯑꯩꯈꯣꯏ ꯂꯣꯟ ꯆꯟꯅꯕ ꯑꯩꯈꯣꯏ ꯍꯣꯠꯅꯈꯠꯂꯛꯏꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯁꯤ ꯌꯧꯅ ꯌꯥꯝꯅ ꯀ꯭ꯔꯨꯁꯤꯌꯦꯜ ꯑꯣꯏꯕ ꯑꯆꯨꯝꯕ ꯄꯣꯠꯁꯛꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯁꯤ ꯅꯣꯠ ꯑꯣꯟꯂꯤ ꯐꯣꯔ ꯃꯩꯇꯩ ꯈꯛꯇꯪꯗ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤꯁꯤꯀꯣ ꯃꯅꯤꯄꯨꯔ ꯍꯥꯏꯕ ꯐꯨꯔꯨꯞꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯁꯤ ꯃꯃꯥꯏꯅꯦꯕꯁꯦ ꯃꯁꯤꯗ ꯍꯧꯔꯛꯐꯝ ꯈꯪꯗꯕ ꯃꯁꯥꯒꯤ ꯂꯝ ꯂꯩꯖꯗꯕ ꯃꯁꯥꯒꯤ ꯀꯜꯆꯔ ꯂꯩꯖꯗꯕ ꯃꯁꯥꯒꯤ ꯏꯊꯤꯛꯁ ꯂꯩꯖꯗꯕ ꯃꯁꯥꯒꯤ ꯐꯤꯂꯣꯁꯣꯐꯤ ꯂꯩꯖꯗꯕ ꯉꯁꯥꯏꯒꯤ ꯅꯦꯁꯅꯦꯜ ꯁꯤꯝꯕꯣꯜ ꯂꯩꯖꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯦꯛ ꯂꯩꯇꯕ ꯂꯣꯟ ꯂꯩꯇꯕ ꯃꯌꯥꯝꯁꯤꯡꯗꯨꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏꯅꯕ ꯁꯤꯜꯂꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯌꯦꯡꯉ ꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯌꯥꯕ ꯉꯝꯃꯣꯏꯕ ꯑꯗꯨꯅ ꯉꯁꯤ ꯀꯨꯀꯤꯒꯤ MLA ꯇꯔꯥꯅ ꯁꯤꯜꯂꯤꯕ ꯄ꯭ꯂꯥꯅꯤꯡꯁꯤꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯁꯥꯎꯖꯤꯟꯅꯔꯒ ꯑꯗꯒꯤꯗꯤ ꯃꯣꯏꯒꯤ ꯈꯔ ꯇꯧꯁꯤꯟꯅꯔꯒ ꯉꯁꯥꯏꯒꯤ ꯃꯣꯏꯒꯤ ꯑꯄꯥꯝꯕ ꯗꯤꯃꯥꯟ ꯈꯔ ꯐꯪꯒꯗ꯭ꯔꯥ ꯍꯥꯏꯕ ꯄꯣꯠꯇꯨ ꯑꯣꯜꯃꯣꯁ ꯃꯣꯏꯒꯤꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯗ꯭ꯔꯒꯁꯨ ꯃꯣꯏꯒꯤꯗꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯕ ꯍꯥꯏꯁꯤꯗꯤ ꯃꯣꯏꯅ ꯁꯤ ꯗꯤꯃꯥꯟ ꯑꯣꯏꯅ ꯊꯝꯕꯒꯤ ꯋꯥꯅꯤ ꯑꯗꯨ ꯃꯅꯨꯡꯗꯗꯤ ꯀꯩꯗꯧꯔꯦ ꯃꯣꯏꯒꯤ ꯉꯁꯥꯏꯒꯤ ꯔꯤꯐ꯭ꯌꯨꯖꯤ ꯃꯌꯥꯝ ꯑꯃ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯃꯌꯥꯝ ꯑꯃ ꯍꯦꯟꯖꯜꯂ ꯂꯥꯛꯈꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯉꯁꯤ ꯆꯤꯡꯒꯤ ꯑꯦꯔꯤꯌꯥꯗ ꯈꯨꯟꯗꯥꯅ ꯃꯣꯏ ꯄ꯭ꯂꯥꯟ ꯇꯧ ꯂꯣꯏꯔꯦ ꯆꯍꯤ 5-10 ꯍꯧꯖꯤꯛ ꯋꯥ ꯉꯥꯡꯅꯗꯕ ꯃꯇꯝꯗ ꯃꯣꯏ ꯑꯗꯨꯝ ꯃꯣꯏ ꯁꯦꯇꯜꯃꯦꯟ ꯇꯧꯁꯤꯟꯈ꯭ꯔꯅꯤ ꯄ꯭ꯔꯃꯥꯅꯤꯀꯣ ꯄꯣꯄꯤ ꯄꯥꯝꯕꯤꯁꯦ ꯆꯍꯤ 4-5 ꯂꯥꯟ ꯇꯧꯅꯕꯗ ꯁꯨꯝ ꯇꯦꯛ ꯇꯧꯅꯕ ꯃꯇꯝꯗ ꯆꯍꯤ 4-5ꯁꯦ ꯃꯣꯏ ꯄꯣꯄꯤ ꯄꯥꯝꯕꯤ ꯂꯣꯛꯄ ꯃꯇꯝꯗꯅꯦ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯥꯞꯄꯛꯏꯕ ꯁꯤꯒꯤ ꯇ꯭ꯔꯤꯄꯜ ꯇꯥꯏꯝꯁ ꯃꯣꯏ ꯅꯣꯡꯃꯩ ꯂꯩꯈ꯭ꯔꯅꯤ ꯕꯣꯝ ꯂꯩꯈ꯭ꯔꯅꯤ ꯅꯝ ꯂꯩꯈ꯭ꯔꯅꯤ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜ ꯇꯧꯖꯒꯦꯕ ꯏꯝꯐꯥꯜ ꯃꯅꯨꯡ ꯚꯦꯂꯤ ꯃꯅꯨꯡꯗ ꯉꯁꯤ ꯂꯝ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯁꯨꯝ ꯌꯦꯡꯕꯤꯌꯣꯕ ꯚꯦꯂꯤ ꯃꯅꯨꯡꯗ ꯂꯝ ꯂꯩꯔꯤꯕ ꯃꯣꯏ ꯀꯨꯀꯤꯒꯤ ꯂꯝ ꯑꯦꯔꯤꯌꯥꯁꯦ ꯌꯦꯡꯉꯨꯀꯣ ꯄꯣꯄꯤ ꯊꯥꯕ ꯀꯥꯟꯗ ꯉꯁꯤ ꯃꯤ ꯑꯃꯅ ꯆꯍꯤ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯆꯍꯤ 10 ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯁꯤꯚꯤꯂꯤꯌꯟ ꯑꯃꯅ ꯄꯤꯄꯜ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯂꯥꯏꯐꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯅꯠꯇ꯭ꯔꯒꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯨꯝ ꯃꯀꯩ ꯑꯃ ꯁꯥꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯌꯨꯝ ꯃꯀꯩ ꯁꯥꯕ ꯉꯝꯗꯗꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤ ꯊꯕꯛ ꯁꯨꯕ ꯌꯥꯕ ꯁꯨꯔꯀꯥꯟꯗ ꯆꯍꯤꯁꯦ ꯃꯌꯨꯝ ꯃꯆꯥꯐꯥꯎ ꯁꯥꯕ ꯉꯝꯗꯅ ꯁꯤꯈꯤꯕ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦꯕ ꯇꯦꯟꯈ꯭ꯔꯕ ꯃꯇꯝ ꯈꯔꯁꯤꯗ ꯀꯨꯀꯤ ꯆꯠꯊꯔꯤꯕ ꯂꯥꯟꯐꯝꯁꯤ ꯌꯦꯡꯉꯣꯕ ꯏꯝꯐꯥꯜ ꯃꯌꯣꯟꯗ ꯃꯣꯏꯅ ꯂꯝꯁꯦ ꯂꯧ ꯄꯔꯤ ꯑꯃ ꯂꯩꯁꯤꯜꯂꯅꯤ ꯁꯪꯒꯝ 5 ꯂꯩꯁꯤꯜꯂꯅꯤ ꯁꯪꯒꯝ 2 ꯂꯩꯁꯤꯜꯂꯅꯤ ꯑꯗꯣ ꯂꯨꯄꯥ लाख 10 ꯄꯤꯕꯗ ꯑꯩꯈꯣꯏꯒꯤ ꯌꯣꯟꯕꯗ वागदौ ꯂꯝꯗ ꯃꯣꯏꯅ ꯂꯨꯄꯥ ꯀꯔꯣꯔ ꯕꯤꯁꯂꯅꯤ ꯑꯅꯤ ꯕꯤꯁꯂꯅꯤ ꯃꯥꯝꯗꯤ ꯒꯥꯏꯗꯤ ꯃꯣꯏꯗꯤ ꯗ꯭ꯔꯛꯀꯤ ꯂꯥꯛ ꯄꯩꯁꯥ ꯃꯌꯥꯝ ꯂꯩꯔꯅꯤ ꯑꯗꯨ ꯂꯩꯔꯀꯥꯟꯗ ꯀꯩꯗꯧꯔꯅꯤ ꯍꯦꯛ ꯂꯩꯕ ꯂꯣꯏꯕꯒꯅꯦ ꯅꯨꯃꯤꯠ 4-5 ꯂꯩꯕꯒꯅꯦ 5-10 ꯊꯥ ꯑꯃ ꯂꯩꯕ 2 ꯂꯩꯕꯒꯅꯦ ꯍꯧꯖꯤꯛ ꯂꯩꯈꯤꯕ ꯂꯝꯗꯨꯗꯅꯦ ꯌꯨꯝ ꯃꯆꯥ 4-5 ꯁꯥꯖꯜꯂꯛꯑꯅꯤ ꯑꯗꯨ ꯍꯌꯦꯡ ꯕꯦꯡ ꯑꯃ ꯊꯝꯖꯤꯜꯂꯛꯑꯅꯤ ꯃꯣꯏꯒꯤ ꯆꯔꯆ ꯑꯃ ꯁꯥꯖꯜꯂꯛꯑꯅꯤ ꯃꯣꯏꯒꯤ ꯃꯣꯏꯅ ꯈ꯭ꯋꯥꯏ ꯁꯥꯊꯤꯕꯁꯦ ꯃꯣꯏꯒꯤ ꯈꯨꯟ ꯇꯥꯗ꯭ꯔꯁꯨ ꯂꯩꯀꯥꯏ ꯇꯥꯗ꯭ꯔꯁꯨꯅꯦ ꯂꯝ ꯑꯃ ꯂꯩꯅꯤ ꯆꯔꯆ ꯑꯃ ꯊꯝꯖꯟꯒꯅꯤ ꯃꯣꯏꯒꯤ ꯆꯔꯆꯀꯤ ꯅꯃꯥꯗ ꯃꯤ ꯑꯃ ꯊꯝꯖꯟꯒꯅꯤ ꯑꯗꯨ ꯖꯒꯥꯗꯣ ꯑꯣꯀꯨꯄꯥꯏ ꯇꯧꯅ ꯍꯣꯠꯅꯔꯛꯀꯅꯤ
मोगी प्लानिंग सुम यंग बियो अदुगा हयंग साजिक अजिति मोगी चर्च हम छोला कानदी ngasi religion the base ngasi wall item phukon honai ba khoi maitai gi de khoi lamhang da khoi mandi sade mandi isa isa gi leham thokpa chanu chana yum khuding maki manung mandir lei isa gi leham thokpa kobru thangjing adagi ongbren ga leiri ba khoi ipai puching salai tere ki leiri ba adagi mang mai legam khoi jaga je khoi ngasi bo khoi sogona laksa bane taibang miron je kobru de khoi pu haire taibang miron je khoi ngasi history de namatam da sahi lising mari mangai puwari leiba haiba je ai khoi amta nei nari yeng se ba masi history ya jara pot amane ba adu ta ga de khoi da sahi lising mari mai puwari thilaka de khoi miron ke agi mamang de khoi manipur mai te ha khoi leiri ha khoi takchara bane adu ta ga di leiri ba kuki leiri mai khasna gyan ta matam oira bane masi history de namatam ne khoi ngasi india government khoi nang jing je ai khoi gi leiri pusuk se ai khoi india da lamlo da lokhing yo pusuk ane ba sim khang thok bane aduna masi sugu mayam charang na ba timing ji ngasi india government na yam mun ne yong gani khoi sum khanja ba ko aduna ai khoi gi leiri ba history se one day mapung phara ga di adai khoi gi leiri ba maitai sing gi ba manipur praja sing gi ba फुर खुदिंग खुदामिन ब जाति खुदिंग खुदामिन ब मैम जे यूनिटी ओय हरगदी पुंजंग हरगदी मोगी ओय बा हानगी ओय फिरेप से इलक बे खला काना मोइन थुगाइना प्लान तर मसु याय मदु खै चुमचिंग बला आबनी को अना मदु थुगाइना होना मत कना ता हेता गदी गसागी निसा गर सिन रगा मोगी अपा मख थुंगल लगांदा अदुम सिन बि यामी गसागी मेमा दा मी हाय तारे ने को कुकी गंगु ता जा हाय तारे परमाने अदुगु मम मेमा दा मैम दुगी लीडर खंगु खरदो ने बा गसी मु लेबा थुगाइना सिलाई जे सिदी फेक मसाना उरले रिपोर्ट मने बा कुकी एमएलए तरा सिन ngasi kai gidamakta why kai gidamakta ngasi adu tawbire ada tawbire na moina back by tawus manam kai gino they are all leaders moi kuki sing yo ba represent tor la aga moina kuki sing manipur gi ba manipur gi ta ba manipur sini moi manipur gi ha yar roi moi ko manipur gi ha bi yar roi moi kuki khata yo ba moi kuki jati khata yo ba moi leader mani na si la aga ngasi manipur da assembly lep tana MLA ka dana ngasi leader oira bane ai ta ga di gas leina ngasi gas leina puthopiro moi document lai document me hindo puthopiro te ban thamiro moi na sida manipur da wari sana ba ki haraga na central delhi ki parliament ra kaino manipur chief minister yawi ra manipur ki MLA minister me yawi ra sunu adu moi gi leiba MLA tara do ne delhi ki parliament ra pham ga ne tha ma sup me ta ai khoi moi gi scholar me moi gi leader me putho ne ra se ko history ne ra se history mang ya ro ba juti मोइना पंगांग बदि यानी दो हिस्ट्री हेमोक्सिन बदि यारोयबा मसी प्रोजेक्ट इंडिया गवर्नमेंट खंगेबा अदुना मणिपुर थुगाइनबा मणिपुर गी लेबा यूनिटी स्ट्रेंथ मागी लेरिबा फजबा मचत मयाम निंजे नमजनबा थुगाइना होना मतमदा कुकी जी खुलाय न सिनरबरा हाइबा जे खोय हजिक वहंग मोइना मियाम गी थमोइदा एखोय लाबने अदु तारगदि हजि एमएलए तराजना एखोय मोगी मथक्ता नहाना बीजेपी गवर्नमेंट गी लेरिबा बीजेपी गी लीडर हिनजु मोई मथक्ता मोई बीजेपी मोई पार्टी गी बता हमदो मोई डिसिजन मोई डिसिप्लिनरी एक्शन होकेरा तना मोई प्रोसीडिंग मोई लखप यारबनी को ngasi ba kaim haide den adu thada MLA tara si manung da minister ani yauri permani ko minister singji profile ko khokte ko ai tara ga di moi da yengi mieng si kai na ko kusilak thore ba ngasi state government na ta na central government na kuki gi MLA singji da lal lo shina ba da makta noina daiter lo noi ka pan le phelu hai ba tam da nepsa ko pot amane noi ka pa ju moi sum ka phan ba adagi sipai lagana army lagana madu MLA tara duna tawanu tawu yaroi khoi lei gai da thingum ba ai tara ga di नोंमै कापी मैम जी किंगपिन नोंमै कापी मैम जी लीडर से लालौबगी लीडर न त्रेबा लालौबगी लीडर सिंग दुदी खुलाय न सिदबनी लालौबा सिंग दु नोंमै पाइले सिंग खुलाय न सिदबनी दुगा मैम दुगी लीडर कना ओइरे MLA तरास न ओइरे अदु MLA तरास न सुई सानरगा आईटी रा तखा इंजन बिबा हा इंग्लिश खा बेंग गांगानी इंग्लिश खा बेंग गांगा चखलमने गा खंजै मगी को अखोगी लोन अखोगी वी हैव इनफ लैंग्वेज वी हैव इनफ स्क्रिप्ट अखोगी लोन लेजै को अखोगी लोन लेजै अखोगी मयक लेजै बखोदी कहीं तो कोई ना फॉर टाइमिंग मतलब तुम कोई ना इंग्लिश गांग हिंदी गांग मतलब तुम पार्ट अमनी ngam di अखोगी लोन इसांगी लोन जे पृथ्वी पुम कोई वांगांग बताय ट्रांसलेटर लेनी मैं हौजरी के प्रमाणे लोन चखला कांदा इये चखला कांदा जाति की इसाई कल्चर चखला कांदा मदो चखबा समाज बो गदोबने आदा इंग्लिश का हिंदी वांगांगा मीजु मी असाई ताव के नाबी की मीजु मानदबा आईटी लेब की लीडर ने गाय मै गा तोते थोला कांदा दिल्ली एयरपोर्ट लेप कांदा कोई होम मिनिस्टर उनदरोबनी अदे ये दगी कोई मिनिस्टर होम अफेयर्स की कोई जॉइंट सेक्रेटरी उनदरोबनी गाय नोरी हेक उननी हाइबा नोंगान मगनी अवांग मगे दुम काफाइदो वेरी फनी हेक उननी हाइबा नोंगान मगनी नुम काफाइदो नुम कंटिन्यू नुम काफाइसे मै उनबनी काफाइसे करी अरोम इजना लगे कोई हंगनी एब आई तारगदी मोइना उनसे हाइ तारगदी नुम काफा लेफन गो नुम काफन गनो मै पाबिसे कइनो जे हंग यारबने पोसे सेपरेट एडमिनिस्ट्रेशन तान माइबा जिबु मै करी राइट ओदन मै तानुनो अदि हंग अंगाव फै खरा अतोब जगह चंगा कान खोइ जगह पि हाइ तारगदी दमिते पिदुरि प्रमाणे मोइ तालिब डिमांड कइनो व्हाट इज द एक्चुअल डिमांड कइनो मै डिमांड कइनो गवर्नमेंट तालु गवर्नमेंट हाइरिसिदी फॉरेस्ट एरिया कंगदोनी कईगिदमक्ता तुंगी मिरोन सिंगिदमक्ता को हजिक फॉरेस्ट की लेरिबा जगह से लोइन कोकथोबनिना
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕ ꯍꯤꯡꯉꯝꯃꯔꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯅ ꯀꯟꯅ ꯍꯣꯠꯅꯖꯕꯅꯦꯕ ꯑꯗꯨꯒ ꯋꯥꯔ ꯑꯣꯟ ꯗ꯭ꯔꯒ ꯅꯤꯁꯥ ꯍꯥꯏꯕꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯕꯅ ꯌꯥꯕ ꯄꯣꯠ ꯅꯠꯇꯦ ꯁꯤꯗꯤ ꯕꯦꯟ ꯇꯧꯕ ꯄꯣꯠ ꯑꯃꯅꯦꯕ ꯅꯤꯁꯥ ꯊꯤꯡꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯅꯤꯁꯥ ꯊꯤꯡꯅ ꯍꯣꯠꯅꯕ ꯃꯇꯝꯗ ꯄꯣꯄꯤ ꯊꯥꯒꯅꯨ ꯆꯤꯡꯃꯥꯏ ꯊꯥꯒꯅꯨ ꯍꯥꯏ ꯆꯤꯡꯃꯥꯏ ꯎꯄꯥꯝ ꯌꯥꯟꯊꯒꯅꯨ ꯍꯥꯏꯕꯁꯤꯗꯤ ꯍꯥꯏꯐꯝ ꯊꯣꯛꯄꯅꯦꯕ ꯁꯤꯗꯤ ꯑꯗꯨ ꯌꯥꯗꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯃꯈꯟ ꯂꯥꯎꯅ ꯂꯥꯁꯇ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯁꯟ ꯇꯥꯟꯕꯗꯨꯗꯤ ꯃꯣꯏꯅ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯁꯟ ꯇꯥꯟꯗꯣꯏꯅꯣ ꯃꯣꯏ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯃꯣꯏꯁꯦ ꯑꯦꯛꯆꯨꯑꯦꯜꯁꯤ ꯃꯣꯏꯁꯤ ꯃꯅꯤꯄꯨꯔꯁꯤ ꯃꯣꯏꯒꯤꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯅꯤꯄꯨꯔꯗ ꯃꯣꯏ ꯈꯨꯟꯗꯥꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯏꯟꯗꯤꯖꯤꯅꯁꯅꯤ ꯃꯣꯏꯁꯤ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯍꯥꯏꯕꯁꯦ ꯀꯔꯤꯗ ꯃꯣꯏ ꯇꯥꯛꯇꯣꯔꯤꯒꯦ ꯍꯧꯖꯤꯛ ꯃꯣꯏ ꯇꯥꯛꯑꯣꯅ ꯃꯣꯏ ꯂꯩꯔꯒꯗꯤ ꯃꯣꯏ ꯑꯗꯨꯒ 1919ꯗ 1917ꯗ ꯑꯪꯒ꯭ꯂꯣ ꯀꯨꯀꯤ ꯋꯥꯔ ꯊꯣꯛꯈꯤ ꯑꯗꯨ ꯊꯣꯛꯈꯤ ꯑꯗꯨ ꯊꯣꯛꯈꯤ ꯀꯥꯏꯅ ꯃꯣꯏꯅ ꯆꯍꯤ ꯈꯔ ꯇꯝꯁꯤꯜꯂꯀꯥꯟꯗ ꯆꯍꯤ ꯈꯔ ꯈꯛꯇ ꯍꯥꯏꯔꯒ ꯌꯥꯒꯗ꯭ꯔꯅꯦ ꯍꯧꯖꯤꯛ ꯃꯦꯟ ꯊꯤꯡ ꯃꯣꯏꯅ ꯇꯧꯔꯤ ꯗꯤꯃꯥꯟꯁꯦ ꯀꯩꯝ ꯅꯠꯇꯦꯕ ꯁꯤ ꯃꯃꯥꯡꯗ ꯀꯨꯀꯤꯒ ꯃꯩꯇꯩꯒ ꯁꯣꯔꯤ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯇꯧꯈꯤꯕ ꯑꯩꯈꯣꯏꯒꯤ 2014 15ꯒꯤꯔ ꯑꯗꯨ ꯊꯣꯛꯈꯤꯕ ꯀꯨꯀꯤꯒ ꯁꯕꯖꯦꯛꯇꯨ ꯀꯔꯦꯛꯁꯟ ꯀꯨꯀꯤꯒ ꯅꯥꯒꯥꯒ ꯊꯣꯛꯈꯤꯕ ꯋꯥꯔꯁꯤꯁꯨ ꯀꯝꯃꯨꯅꯦꯜ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯁꯨ ꯀꯝꯃꯨꯅꯦꯜ ꯀ꯭ꯔꯥꯁ ꯊꯣꯛꯈꯤꯕꯁꯤꯁꯨ ꯀꯔꯤꯝꯇ ꯅꯠꯇꯦ 1992 ꯑꯗꯨ ꯀꯔꯤꯝꯇ ꯅꯠꯇꯦ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯃꯣꯔꯦꯁꯦ ꯄꯣꯄꯔ ꯀꯨꯀꯤ ꯅꯥꯒꯥ ꯇꯥꯊꯣꯛꯈ꯭ꯔꯦ ꯃꯣꯏꯅ ꯃꯣꯔꯦꯒꯤ ꯂꯩꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯕ ꯑꯣꯏꯔꯤꯕ ꯗꯨꯀꯥꯟꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯍꯕ ꯑꯣꯏꯔꯤꯕ ꯂꯝꯕꯤꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯒꯗꯤ ꯃꯣꯏ ꯈꯜꯂꯤꯁꯦ ꯁꯤ ꯄꯥꯏꯁꯤꯜꯂꯒꯗꯤ ꯑꯩꯈꯣꯏ ꯇꯧ ꯌꯥꯔꯅꯤ ꯍꯥꯏꯅ ꯈꯜꯂꯕ ꯄꯣꯠꯇꯣ ꯃꯣꯏ ꯅꯥꯒꯥ ꯂꯣꯏꯅ ꯇꯥꯟꯊꯣꯛꯑꯒ ꯅꯥꯒꯥ ꯂꯣꯏꯅ ꯆꯤꯜꯍꯟꯉꯀꯥꯟꯗ ꯃꯗꯨ ꯃꯣꯏꯅ ꯃꯦꯟ ꯃꯦꯖꯣꯔꯤꯇꯤ ꯂꯩꯍꯧꯔꯦ ꯆꯨꯔꯆꯥꯟꯄꯨꯔ ꯃꯣꯏꯅ ꯄꯥꯏꯁꯤꯜꯍꯧꯔꯦ ꯄ꯭ꯔꯃꯥꯅꯤꯀꯣ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯣꯏꯅ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯀꯥꯡꯄꯣꯛꯄꯤ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯍꯧꯖꯤꯛ ꯖꯤꯔꯤꯕꯥꯝ ꯃꯣꯏ ꯇꯥꯔꯒꯦꯠ ꯇꯧꯔꯤꯁꯦ ꯀꯔꯤꯝ ꯅꯠꯇꯦꯕ ꯃꯔꯨꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯂꯥꯏꯐ ꯂꯥꯏꯟ ꯑꯣꯏꯔꯤꯕ ꯂꯝꯕꯤꯁꯤꯡꯁꯤ ꯃꯣꯏꯅ ꯄꯥꯏꯁꯤꯜꯂꯒꯗꯤ ꯇꯣꯜ ꯇꯦꯛꯁꯇ ꯌꯦꯡꯕꯤꯌꯣꯕ ꯃꯣꯔꯦꯗꯒꯤꯅ ꯏꯝꯐꯥꯜꯐꯥꯎꯇ ꯏꯁꯥꯒꯤ ꯂꯝ ꯃꯅꯨꯡꯅꯤꯀꯣ ꯃꯣꯔꯦꯗꯒꯤꯅ ꯏꯝꯐꯥꯜꯐꯥꯎꯇ ꯃꯣꯔꯦꯗꯒꯤ ꯄꯣꯠ ꯈꯔ ꯄꯨꯊꯣꯛꯆꯔꯒ ꯌꯣꯡꯆꯥꯛꯄꯨ ꯍꯥꯏꯔꯣ ꯍꯋꯥꯏ ꯆꯦꯡꯃꯥꯏꯕꯨ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯆꯥ ꯊꯛꯅꯕ ꯃꯅꯥ ꯃꯁꯤꯡꯕꯨ ꯍꯥꯏꯔꯣ ꯄꯨꯊꯣꯛꯔꯒ ꯌꯣꯟꯖꯔꯒ ꯂꯨꯄꯥ 5-10 ꯇꯣꯡꯖꯒꯗꯕ ꯄꯣꯠꯇꯣ ꯃꯣꯔꯦ ꯂꯥꯏꯟꯁꯤꯗ ꯀꯨꯀꯤꯁꯤꯡ ꯂꯧꯏ ꯇꯦꯛꯁ ꯀꯌꯥꯅꯣ ꯌꯦꯡꯉꯣꯕ ꯀꯦꯅꯦ ꯍꯥꯏꯅꯤ ꯀꯦꯅꯣ ꯍꯥꯏꯅꯤ ꯀꯦ ꯑꯥꯔ ꯑꯦ ꯍꯥꯏꯅꯤ ꯀꯦꯅꯦ ꯕꯤ ꯍꯥꯏꯅꯤ ꯀꯦꯅꯦ ꯑꯦꯛꯁ ꯋꯥꯏ ꯖꯦꯠ ꯗꯤꯃꯥꯄꯨꯔ ꯂꯥꯏꯟ ꯃꯣꯏ ꯂꯧꯔꯤꯕ ꯌꯦꯡꯉꯣ ꯖꯤ ꯂꯥꯏꯟ ꯃꯣꯏ ꯂꯧꯔꯤꯕ ꯌꯦꯡꯕꯤꯌꯣꯕ ꯆꯨꯔꯆꯥꯟꯄꯨꯔ ꯂꯥꯏꯟ ꯃꯣꯏ ꯂꯧꯔꯤꯕ ꯌꯦꯡꯕꯤꯌꯣꯕ ꯍꯦꯛꯇ ꯀꯨꯀꯤꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯂꯥꯜꯍꯧꯕ ꯃꯌꯥꯝ ꯁꯦꯝꯖꯤꯜꯂꯒ ꯃꯣꯏꯅ ꯇꯦꯛꯁꯁꯤ ꯂꯧꯅꯤꯡꯕ ꯂꯧꯔꯒ ꯗ꯭ꯔꯒ ꯀꯔꯕꯥꯔ ꯇꯧꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯄꯣꯠꯁꯦ ꯄꯩꯁꯥꯁꯦ ꯄꯨꯂꯞ ꯄꯩꯁꯤꯟ ꯊꯝꯃꯒ ꯂꯥꯁꯇ ꯄꯨꯂꯞ ꯍꯥꯠꯀꯅꯤ ꯍꯣꯠꯅꯕꯗꯨꯗꯤ ꯒꯣꯔꯃꯦꯟ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯁꯤꯅꯤ ꯑꯩꯈꯣꯏ ꯒꯣꯔꯃꯦꯟ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯁꯦꯟꯇꯔꯁꯨ ꯃꯤꯀꯞ ꯊꯣꯛꯄꯤꯔꯣ ꯇꯨꯃ ꯁꯦꯟꯇꯔꯅ ꯉꯁꯤ ꯁꯥꯟꯅꯔꯤꯕ ꯂꯥꯂꯣꯡꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯈꯥꯡꯕ ꯉꯝꯃꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀꯨꯀꯤ MLA 10 ꯁꯥꯟꯅꯔꯤꯕ ꯂꯥꯂꯣꯡꯁꯦ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯒꯁ ꯂꯩꯅ ꯅꯣꯏ ꯇꯁꯦꯡꯅ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯂꯣ ꯃꯦꯀꯔꯅ ꯍꯥꯏꯇꯥꯔꯒꯗꯤ ꯅꯁꯥꯅ ꯂꯣ ꯃꯦꯀꯔꯅ ꯈꯪ ꯇꯥꯔꯒꯗꯤ IPS ऑफिसर नत्रग IS ऑफिसर ऑफिसर मई था है नुगी कई नब है कंस्टेबल मचा DC ऑफिस में हाथोंबद MLA सौरी पोटो नई लो मेकर है नसा इकाईजो प्रमाणिको नई नसा नसा की लेबा नोसे नसागी अचौब पेनाल्टी कोर्ट ऑफ कौन कोई दंडी फंग यारमी नसा खंजोब MLA पावर पायर तौनी खुद लो पायरमी खुद मैं स्कूल की एफिलेशन तब मिगी एजुकेशन मिनिस्टर लेजरीबको एजुकेशन मरी कमिश्नर मैं लेजरीब लोन कानथोकान DI JDO अनी पावर सिनकान NOC हनबू DI JDO मगाई मोगी एक्सक्यूज तादबनी मोई माननी पोतो मोई मान लौटून तब थोने मनपुर थोड़ा सिनेब अब JDO मौन MLA प्रेसर पी है माई कमिश्नर मंत्री मंत्री सर सूमायन अखोई प्रेसर पीरे कमाय तौसीगे मैं वहां हंग याइना अदु सुनो हंगना मैं JDO की पावर DI की पावर NOC पीबे ngam MLA मंत्री लेबिरो नो कनो JDO ने चावरे कनो मंत्री लेबिरो नो कमिश्नर लेबिरो नो DC लेबिरो नो JDO ना DI ना NOC पीरगा कोन बे यारदी लुरे लेबाक्सी लुरे ने अदुदी IS लेतोसु यारे IPS लेतोसु यारे कनो सुगुंबा मथुंगतबा ओवरटेक ओवर तौरकान सिनरीबा MLA कुकी MLA 10 से ngasi ju khoina हाइजरिसिनी याम गस लेना निपा थोना MLA नि लो मेकिंग बॉडी यावरबनी आई मैम लीडर है ngदारगदिने थोलो अदुदा ngसागी मणिपुर दा इम्फाल मयोंदा असेंबली दा हाउस ngasi असेंबली फंड दुसि यावबियो इनवाइट तौसिनी नै नसा लागा यावरगने नै पाम डिमांड दो अखोई एक्चुअल फेक एंड डॉक्यूमेंट्स अचुम मदुसि डॉक्यूमेंट्स लई अदुना अखोई पाम सिनी हाबदो हायरंग जरो लाव मधुगी ngamaga मधु लाख मतने मणिपुर की प्रजा खुद मन कई मधुदा हेक्ट MLA खुद थादों नते हजिक खोइना याम नुगाइत्रिसिदी मखुत नोंगे अफा पाइरकान अखोई मिशन ओजरी कंबुजिंजे मसे खोइना डिफेंड ऑन होना वाने अदुना गस लेतना मरुम महाद लेरकान खर लेर मिजोराम चीफ मिनिस्टर खर उनबसेन हा अदि चुचामपुर खोइना ngakpoje करोनी सुबला खोइना ngakpoji चुचामपुर 5 स्टार होटल हांगरे अदु चुचामपुर हाइदे लंका 5 स्टार होटल इन थाइ मोइना अदुगा मिजोराम स्टेट इन हाय मोइन थाबसिको कदाय रो मन म्यूज तरी येगोबा चुचामपुर 5 स्टार लंका अदु लंका हाइको लंका चुचामपुर काइदे लंका 5 स्टार होटल लॉन्च तौरे अदुगा डिस्ट्रिक्ट ना खोगी कनोगी मिजोराम स्टेट की डिस्ट्रिक्ट मा हाय हायबको
प्रजा सिंह की सेंटीमेंट से अजी ले एमएलए तराना आईटीएल की वगैरह केस हो केने की वगैरह हजी टेलीफोन थ्रेट लाख हो गरे खोजी को ना मैसेज साब हो रे मगी कुकी की कना कना मी खरना को याम ngai ni ko साइम वांगांग मसी दंग सागी थौसिद कैनो ता थगल इनी को अदो चप खोट पदा न त्रगन nang सागी से खुद मोइना whatever फिल्म सेमो गाय ना को कोइ को कै कै मेगा अखोई की सेंटीमेंट जे अखोई हजि मणिपुर मैते है फ्रूट से याम ब्रेव होइबा को याम ngakpi ba kanba याम मिनुसी चावबा दुगुम अखोई जाति मनि अखोई मैते जे अखोई यंगबिरी हजि बाबू यंगबिरी को यार तो तारगदी सुम हेंजल ता हेंजल को तारगदी को अखोई लिमिटेशन क्रॉस तौ तारगदी कुकी से कोई कुकी से सिने कुकी असुम मनी सिने कुकी अरान मनी कोई हाइबंग मोएब को कुकी इज कुकी हजि सुम मंगाय मयाम हाइरी को कुकी से लेमिन लेपो नुसिनो मयाम ले लेमिन लेपो नुसिनो बे अखोई त याब नति सिदि को लेमिन लेपो नुसिनो बजिंग दो बोइ खोदि याउजे दे अखोई दि हाना लेमिन लेपो नि कोई कुकी खोदि याउजे दे अखोई हाइबम चंगे मोजु को मोजु आम तो हाइ दन ngasi कुकी से सेम कुकी मा हाना गे अरि बे लेमिन लेपो कुकी सुनो पीबो भोट पीरगा करकपा अदुगम एमएलए सिंगनो नि ngasi सेपरेट मिशन पीरो गाय तालाई डिमांड से अदुगा सिगी मरम से दंग साई पोपी थाबगी फॉरेस्ट एरिया दा इंक्रोच तौबगी अदगी मोइना ngasi लम थुगाय खाय युम सदनबगी अदुगा ngasi मी नो मयाम सुलगान खोइ खुन म्याम ताबगी ऑनरेबल चीफ मिनिस्टर ना हाइ जुम याम लेदना चाहि मदा खोइ खुंगन के यानो खुन के यानो हेंगल मे हाबे वरी खोइ थंगरेदना सुगो मयाम जे अचुम्बा रीजन नमो इन फाइनिंग न फंगले रबने अतारगदी कुकी के एमएल तरा जे अमुका अपील तौजरी ब्रेफ हम थंगना लेगदी गट समोइन गट्स लेगदी को थोलो नसागी हिस्ट्री मोन पुथो थोलो को लेनजी अदुगा मैतै हाय फ्रूट ता अमुगन नोमो नोमका कोनु कु थागनो कगो सम हेजो तारगदी आई हाइनी इसम चलन लाजन लोसिन जे मिकुप से मणिपुर प्रजा खुदिम तो हाइजिनिंग जे कुकी के एमएल तरा जे कंगला ममांग दा फार पुल थमकान दा को लालुगे तो थमने बसी थौसिदि असिया लोसिन जगी